खुरमजरी ISTV की मणिपुरी पाव मियंग ताबिरिबा पुमनमकपु तरामना ओक्सरी हौजि अहानबदा मरोइबा पावसिंग गवर्नमेंट एम्प्लॉई सिंगी थबक लेपगी खोंगजंग एसेंशियल सर्विसिंग सु यावगनी हाइरे ड्रग एंड वैक्सीन डिस्ट्रीब्यूशन मैनेजमेंट सिस्टम हेल्थ मिनिस्टर एल जयंत कुमार नंगसी लॉन्च तौख्रे बीजेपी ने सेंटर सरकार पायरक खुदिंगी मणिपुर पामदब थौदोक हेक्ता थोहले हाइना हानगी चीफ मिनिस्टर ओक्रम इबोबीना मराल सिखरे अमदि लो उन्नरिबा मफम ngak senduna thamnaba di Manipur Conservation of Paddyland and Wetland Act 2023 semlabasu miyoi kayana yum amadi chekona singba kaya sagalakpa leptre housing mapangoi ba pau pizari JSC of M2 and MGO na sangsilibba khongjang asigi matangda lakliba jun manga phawbagi manungda government na positive oiba wafam amata hairaktrabadi mathangi numitagi essential servicing yauna mass protest ki thabak akan mamong da sangsilagani haina JSC ki secretary general L Biken na phongdokre takil da pawmisinga unaba amada hakna makha taraduna 22 point charter of demand yauna 7 pegi khongjang jangsi besigi matang da phongdok laduna hauki be sahi lising ani tara taruki October 9 da M2 MGO ge general council na matamdogi congress government ta demand tawduna lakhibani madugi mahai oina fitment committee na singba semduna thambiram labani anoba lengak asina 7 pegi jangsi leba khongjang asigi matang da marirak suba unaduna wari sana khre amadi tha ahomgi matam pibiyo haiduna ngaiduna sulakhibani Manipur government ki employees na 4 pegi demand tawbada subnagi nimit tara mangani 5 pegi demand tawbada tha ama 6 pegi demand tawbada tha ani sangkhibani adubo 7 pegi demand tawbada di tha ani helba fawba government asina tabidana leiba nungaite Executive Council amadi core committee na laukhiba warep ki matung ina health sector amadi education sector asi strike asina consendana lakpani adubu jungi tang manga fawbagi manungda government na taliba demand singamari lenana chap chaba wafam khangalaktrabadi mathangi nimitagi essential service yauna mass sit in protest ki khongjang akan mamong da jangsilagani Housing miyam da khongjang asina thokhaliba khudong chadabasing asi M2 MGO na thokhan manate laingak na thokhan jabani phongdokhi Committee members sing, Executive Council members sing the Warin Su talk to the Tamiba, so-called notice talk to the explanation call to the Aramaki service the way about Mayama, Haiba Mamdo, Junita Manga, Handopiro, Aduga, Chibukan, the way what I Shanabagi, a quite positive waiver, quite another Sinbiro, Kayumba Sinbi, Dragadi, Tangaba Miko, Dungitan, Turkey, mass protest among Hilums plain, Yauna, Sangsela Pumatanda, Manipur labor, Prazamiam, among Manipur labor, civil society teaching. Adu amadi Manipur akhoi employee section khudi magnasu akhoi hoji changchaliba khongjang asida mateng pangbiduna mapung phanaba mahianaba akhoi honabiu haina joint municipal council M2 MGO gi maikei degi mayamda haije M2 MGO na sangsilliba khongjang asibu sogatuna art and culture department ki makhada leiriba Manipur state museum gi staff singna wakat mifam chathakre department asigi complex ta chathakiba wakat mifam aduga mari lenana lenga ki employees singna makhoi gi phangpham thokpa hak sing bibiu haibada tabidana leiba asi pende thabak ta onthok bibagi mahutta JSC ki thaupuba singbu warrant isuna singba tawribasi tawbiganu JSC na sangsilakpa khongjang khuding makta state museum gi staff singna su mapung phana saugatkani haire Jagata ko sakthung sida sarkar kitang batam chana ingin biboi muhuta dada phambaga sirin protest tawraga ta phari haibe ko tan tan wakhan ji thadok piraga koi gi employees sing sanction jariba khongjang sida 7 page to mata pbu haibe sigi koi jesina talba demand sida koi support tawraga sigi sirin protest sanction jabni Council of Teachers Association na JSC ki khongjang sagal aduna jun manga dege academic atmosphere da kaibe piduna wakat mifam chatharagani haire Johnston High Secondary School da pangthokpa paugi mifam amada association gi co-convener CH Sante Kumar na oja singna tare suba pegi changsileba khongjang asida yaribe makhai mahairoi singe academic atmosphere kaidana ba yaudana lakhibani government ki thawong asi pendabadagi khongjang asida saruk yanana ba firep lobani haikhi Sidin protest June ki tang manga adigi hauraga makha ta ba ki khongjang sing hek government ki hairiba response se leitri khai dem koi makata na koi khongjang se sinal lagni ai dana koi STB ki media ki thong koi laudok se
Drug and Vaccine Distribution Management System Health Minister L. Jayantkumar ngasi Babuparada laiba Minister ki Conference Hall da launch tawkre thorom aduda Health Services ki Director Dr. K. Rajo, State Mission Director N. Bandana yauna Health Services ki official kaya susaruk yaki. Minister L. Jayantkumar na ngasi launch tawriba Drug and Vaccine Distribution Management System asina miyoy bida sizinagada hidak kaya arembada manghanba adu kohan mangamlagani amaromda miyoy kaya na hidak lainana pohana bada aremba mata manghanba adu su hantahan mangamlagani. Manipur lairiba district singda karam hidak darkar oibaga habadu khang mangamle darkar gi matung inna athuba matamda hidak sing piragani haiki. Sumutugi group siga koi gan sai nama koi tona gan madugin ben koi implement koi patuni lasida koi na masih benefit habitai macam right from hek demand hek la en hai wa koi mang deng lai madugin na koi na purchase policy ne khan badu madugin purchase dagin na mari la ko sina ikon kon bagi the last man patient bhavu yogu se si bhavu tracking system habitai sigi se auji ai macam management system china macam control to bang so koi da every koi transparent kan over da koi da sort of habitai. Mission Director Bandanana ngasi launch tawriba system asina miyam da hakthengna na kanaba kaya phangan bata natana drug sing kadai da kari maram gi pokhibano haiba chapcha na khangbangam lagani haiki. Health Services ki Director Dr. K. Rajona Manipur da drug system asina management tawbada laithok hanbada natana grassroots ta kanaba phangan bangam gani matam hela baidak langthak sing masak khangdok pada su lairagani haiki. BJP na center da sarkar pairak pa khudingi Manipur da chahi kaya gi mamang da gi hingminarak liba chingmi tim tami ki marakta aron ba agenda kaya tawduna pam da ba thokdok hekta thoale haina hanagi minister CLP gi leader Akram Ibobina maral sikre wafam asingasi Manipur Pradesh Congress Committee na sinduna BD rota laiba Congress baban da pangthokpa NSCN IM amadi Bharat Sarkar gi marakta sign tawna kiba framework agreement amadi citizenship amendment bill lisingani taratroki matang da pangthokpa protest meeting amada haikibani ngasigi thoramadu da MPCC ki president TN Haukif hanagi deputy chief minister gai khangam Congress ki MLA hanagi MLA sing amadi Congress ki karmi kaya saruk yaki thoramadu ga mari lenana hanagi chief minister Akram Ibobina makataraduna NSCN IM gi waroisen purakpada Congress na taramna OE adubo BJP ki sarkar center ta lakpaga waroisen purakna bahana bada state government tana dabagi hainabi hekta tawi Kanglup ama khakta base tauba autonomous council semgani hairakpa Manipur kai nabagi foundation ama hunba oigani sing chatpa khungang chatpa thaganingai oi aduba masi tawringai da tungi mirol na ngakpiba yaroidaba Manipur gi apunbagi saktam kaiba yaba thabak tawdana ba hona biyo haiki framework agreement he masi Manipur gi apunba saktam Manipur gi integrity se kairoi haiba Sarkar masu mana na paimin na bani na siraju BJP ada su BJP paimin na bani na khangdan lai biram magadi koi yamna koi punamaki laibak phaba woigani adu natna sirana ba amarom na sakidna hauji bakra su kona Manipur se pik khaba Manipur se masung ke athong kai ba yabagi kibam da lakpa targadi Manipur ki praja sing ko na holkodoba generation kaya da wai koi kuna maksing se ngakpiro Thoramadu da saruk yakiba hanagi deputy chief minister ga khangam na framework agreement amadi citizenship amendment bill lisingani tarataroki matangda BJP gi oiba firep karino habasi miyamda sengna khangan gadabani Manipur gi apunba saktam kairoi haina lauramba adunga sidi kaiba yabagi thakta laklabanina BJP na kari thaudang lawgadawri center da paliba BJP gi lengak ase ninglak pa pangtau da tawba sasan oibana Manipur gi miyamna makoi na ngangkiba wafam sing thajaningai oide center gi BJP gi lengak na Manipur da BJP gi lengak ama lehlaba matungda NSCN IM ga yanakiba wafam sing nampu da tawnaba thaurang ama sillabra haibasi miyam gi wahangni haujikti issue asi loisinaba hotnabada ikoi punna thengnaminaba matam oire haiki Hangiba Congress Party na hangiba hangi framework agreement na Manipur ka kaidra kairoi narang hayim ngasidi kairani haire kai tawri kai khumbi gaduri karamba step ka gaduri haibsidi lanai nitna dola doli ga wanatna leiba ki interest Manipur praja sing interest
हाइजब ओइरंगनी हाबु खंगना पॉजिटिव ओइबर रिस्पॉन्स पिबिरकनी हाइबसे आई थाजै ngasi ki mifamna framework agreement amadi citizenship amendment bill lisani tarataro ki matangda tongan ba warep kaya sulauki warep sing adugi manungda congress na haukiba inglisingani tarataret ki november kunmathoi da bharat ki president ta indian government amadi nscn im ga tawna ki ba framework agreement ki matangda pisin ki ba memorandum adu amuk hananing singba loinana manipur gi apunbagi saktam territorial administrative financial cultural and political na singba sing asingak tuna thamba loinana haukiba april kuntaruk ta aran rabina framework agreement ka mari lenana phongdok ki ba wafam adu yaningda ba phongdok pa amadi central government amadi tongan ba political party singda manipur gi apunbagi saktam kahendana ba haijaba haibena singba sing asine citizenship amendment bill isingani tarataro ki matangda joint parliamentary committee da bill asibo withdraw tahonna ba haijaba bharat ki prime minister amadi home minister da bill asigi matangda memorandum pisinba bharat sarkar na citizenship amendment bill isingani tarataro withdraw tawna ba manipur pradesh congress committee na taksinba haina warep laukre Manipur Sarkar na lamdam asigi law unariba mafam ngak sanduna thamna ba di Manipur Conservation of Paddyland and Wetland Act lising anitara mari semlabasu miyoi kayana yom chakona singba kaya sagalakpadi leptre Kaksing district ki sugunu kendra ki mafam kaya da law unariba mafam khara da chakon amadi school na singba kaya sajinbagi thabak satharakle lawfam khara da anoba fencing khajinduna tongan ba thabak kaya paikhatna ba sem saba ISTV news na thengnare Ektasi lairabasu mari lainabasingna thabak paikhatabana ektasigi kanafam khangdana laire revenue minister Karam Syamna ektasigi wangmada niyom kaina thabak toramba yaurabadi madugi chapchaba thabak lokhatkani haina phongdokhiba laikhrabani panba yai ektasigi makhada niyom kaina thabak torambasingi mathakta hairiba miyoi adu chahi ohumdagi manga fawba jel la thamba lupa lising yang khaidagi lakani fawba fine thian ba haiba wafam yaure Traffic jam na maram oiraga nongmada lupa lakh nifurom mangbaga loinana carbon dioxide kg lakh nipalom thadok handuna pollution thoale haina independent social researcher sarto tondana komna phongdokre hiram sida report ama Impal City area kaktada nongmada traffic jam na maram oiraga diesel amadi petrol gari singdagi sangsatta lupa lakh kuntraga mapan lising humudra humdoi gi sangda paraga tha amada lupa karor chama ohum lakh ohum gi changda thau mangli amadi gari singdagi nongmada traffic jam na maram oiraga carbon dioxide puthokpagi changna chaurakna lakh mari lising taranithoi gi chang oiri hairi WHO na pira predict matung in hawji diesel na produce hobo per liter da 2.6 kg ne aba Directorate of Economics and Statistics Manipur amadi Transport Department gi phangba data da base tawraga puthokpa independent research report amagi matung inna lisingani tara taruk phawbada apunba gari masingi manungda yamdrabada nomada diesel amadi petrol gari punna lakh ama lising tara taruk ki changda Imphal City area da changla Nomada diki petrol na 40% se manga badi ado population of diki vehicles 58,433 sina multiply tawra badi 17,52,990 ne aba nomada mangin support only petrol aduga diesel na diki 22,20,454 ne aba total the lagu matlab the per day the loss tawba se 39,73,444 ne aba loinana traffic jam na maram oiraga petrol gari singdana liter amada yamdrabada chada nifu amadi diesel gari singdana liter amada yamdrabada chada yankhaidi mangi Amaromda diesel liter amana carbon dioxide puthokpagi chang asi kg 2.3 amadi petrol liter amana kg 2.3 amani Trafficking policy se hoki Manipur da karamba stage da leiribano haibase kitang khangning ya on the government side government should take initiative for the laws of traffic in the interest of the people haibadi more than 39,73,444 per day mangi bane abo ko sigi government initiative law biraga kaino to bira hina only 3 points e mayam da government da ino tawning ya abo
Bebita Asang Bamga Loinana Paudam Zariba Rina Nongmaitem ISTV News Imphal. Lairik laisu tambada topper khaktana afaba mahiroi ni khanba aranba wakalni haina Education S ki Director T.S. Kiran Kumar na haikre wafam asingasi Socialist Students Union of Manipur SSUM na sinduna Hindi Parisad Hall All Assembly Rota pangtokpa nomagi oiba discussion program on present fee structures of private schools and its impact to the society ki thoramda haikibani ngasigi thoramaduda Director of Education S.T.S. Kiran Kumar, Council of Higher Secondary Education ki Chairman L. Mohendro, Bottom Secondary Education Manipur ki Chairman in charge amade Secretary Akham Joy Kumar, SSUM ki Advisor and Sanahalamade, All Manipur Students Guardian Association ki Secretary Sumati Susar Yake. Director Kiran Kumar na Manipur ki oina private school singi tuition fee Manipur Sarkar ki makai degi kana yangsin mangamdre private school singna fee chawna lawada akai belaite tawbadabu maram chana lawba mathau tai haiki private school akan ba manakan rak hinjalaga di sarkari school adum sigane ba sini de oza phanemak phaba thajal adum sigani private school singna hoje fee chi lawbugi mathakta computer class ape agana fee je ngasi lupa lising amamam lawni ha jo khalega computer gi lupa chahum thiyo hai sangma thiyo hai ai drawing competition je kare chi puro hai lawdi hai ba angang gari sumpuan ba tinjana ga ayo gani Tongan ba demand sing taksiladuna laibak asida leriba bank sing asidagi pungni funipal sathagadaba strike ki khongjang changsin ba hokre Manipur da su United Forum of Bank Union Manipur State Committee na sinduna khongjang changsin ba hokre khongjang asigi sarukama oina thamoi bangi ima panthoibi community hall phawba miyam gi oiba khongsat ama MG Avenue to get crate on an amafamaduda, Miami mi from Masu Pangtoki. Zangsiliba Konzanga Sigi Matanga Committee Sigi member Oriba Emlila Bantana, Indian Bank Association employees singi charter of Dimanasi, Waroisin Puraknaba Honabada Tengtaba, Bank employees sing Amasung officers singi Kusuman, revision Taunaba government, casual approach oina Zangsinba Loinana. IBN employees singi Kusumanasi, Mamingtagi oina sada ani Kaktamak Hengat Naba, approach Tauba Yauna Zangsinba Konzang ni Haiki. Mating pangbiu amadi ngasigi banking gi service lepa matamda miyam na wariba thengnariba awaba singdo akoi banking employees singi mar taraptagi akoina nungai da phongdokchari Surat Sanpur da su SBI, UBI, Bizia Bank amasung Central Bank of India ge employees singna wakat khongjang chathaki bank sing thonglon duna khongjang chathaki badagi miyam na khudong chataba kayamarum mayok nakhi Role of police in implementation of family counseling center Haibasida Nomugi Oba advocacy cum sensitization program Mapangto Craig SB Imphal East Amadi Association of Professional Social Workers Napun Sinduna SB Imphal East ki conference hall Pangto Kibetor Maduda SB Imphal East ki Megachandra Amadi Association of Professional Social Workers Manipur ki President S Sarat Kumar Sarmana Thoibe Mithunglen Singh Oina Saruk Yaki Imphal iski tongan ba police station singi officer sing amadi social welfare department ki official sing yauna pangthok kiba thorom aduga mari lenena SPK Megasandrana ngasi pangthok liba asina police ki thabak thorom tawbada chauna mateng oiragani police sing nasu case amagi FIR lokachinga gi mangoinana counseling tawbagi tangai fadaba sing lai phongdokki legal aid and police ngasi yamna koida kana bo ni medium ngani case sama every case formally FIR low drinker, Hana counseling to the sort out to say it will lessen your burden. Manipur Sahitya Parisad Imphal na jahi asigi oina Sahitya Kala Sanskriti gilam da thoidok hendok pathabak tawribe sing da pigadaba mana sanagi medal selgi mana amasung Manipuri lol Sahitya gi apunba pothok da piba mana phangadaba singi ming laukthokre mana sing asi Parisad ki Jun kunmari da pangthokadaba marfu mari suba mapokumon thoramda lanthokani haire hauzik marak thana break amatang logzari Admission open for 11 Science and Humanities, Brilliant School, Malom to Lihal Makha. Forms available from 26 May at New Campus, Malom and Old Campus, Uripok. Sunday open. A school committed to nourish and mold students in the right shape. Dedicated management and faculty. Congratulations to our students Lucky Son Ningthozam, the second position holder in Science stream in the Higher Secondary Examination 2018. Baba.
Quick zone gidi tatatis college di. Mamal suma pang kuding chamane yo suma ngaro pista salabni na. Adu suma takta superlink footing gi offer me amon piri sidi. Tas electric run no sin bagum na yo tisin ber. Dudi sana gi mohut yang na sin ba yan. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakta haksang soktharakpa tungba chaba yaraktaba khong hamba nungayraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oza singna exam gi sem saba matamda yamna mating pangbiki amadi coaching center asigi exam tips regular mock test suggestion amadi study material yamna chanaki HSLC exam asi thagadawa satra singna topper oige hayagati matanga chunaraba coaching centers da miyana thajaba thambiu. I'm Selena Kaisam and I am a commission. With grace and support, I have been able to secure first position in science stream in the council exam 2018. Aina kometa changa kiwase asagi school atai siga khetnaba nagi 11 and 12 standard ki students sing tungan ba floor da thamak strict atmosphere thamak ba personality development ki extracurricular activities kaya ma participate ta hon ba faculty of teachers ki quality khenarak ba adu sing na so ai kometa changa kibene such an institution asigumba gi achiever am orak ba say it is a huge sense of pride for me. Be a commission today, excel tomorrow. India gi ahanba national awardee government of India na piba silver dew makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact to view. Chilchil campus is located at Kangatongbi. Chilchil Ministry, among other projects, is running a school from nursery to higher secondary level. The latest addition to its program is opening of Bachelor of Arts Degree College. Facilities available are hostel for both boys and girls, well-stocked library, scholarship for deserving ST students, and grants for children of Christian workers. Enroll now. Admission is open. Imphal Valley Academy Co-Education, Kari, Imphal West District. Admission open for class 11 Science and Arts, including Home Science, for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology and computer, separate boys toilet, separate girls toilet, transport Imphal Valley Academy, canteen, playground and separate classroom. Bread from Likla Bakery. Break itungda taram na oksari makataba pauda amuko CCS ke amasung UCM na sinduna ngarang pangthokiba no magi oiba political convention da Sibisena Manipur state na sarugya kidaba adu thawoi wawoi de bagin nate haina party asigi president M Tombina sengdokre ngasi babu parada laiba party asigi office ta pangthokpa pangmising ko unabada mahakna makatara duna haukiba April 16 ta Indian Express ta Bharat Sarkar amasung NSCN IM anige peace talk ta interlocutor oiriba RN Rabina phongdokiba wafam adu Sibisena na ihan hana yaningdaba phongdoktuna Manipur gi apunba saktam kahinba yaroi haina taksinba laikre maram asina party asina platform da kadrabasu yare haba wakhalol da laktabani Manipur Sarkar na suhiram sigamari lenana all political parties singi mifam ama athuba matanda sinbiyo national issue ama oiraba wafamasigi matangda mafamarang khangdana wa pangangda ngangkiba RN Rabi sindoklaga atopa ama hapina basu mahakna dabi tawki ngahaki oiba ngangba daita yaudaba aduga interlocutor ama oina mana sumdona haiba yabra yadabra khangdaba karigumbada magi wahai sina gamena puba thangma moido wahai khra haido khra matungda masdagi tholpa yaba tongan ba mamang da thokhiba June 18 gumba adagi nupilan gumba asaw adagi tholpa khanghogdaba adugumba punam laku targadi madu karana dai pugudamno haido Bharat Sarkar na khangbiyo
अमरम दा हौजिक मणिपुर सरकार की लोइसंग सिंगदा तरेत सुबह पे कमीशन गा मरी लेना चथरिबा खोंजंग असि मणिपुर सरकार न चपचाबा फिरेप अमा लाउथोकपियो हाइना पार्टी असगी वाइस प्रेसिडेंट एम मंगलेम जावना फोंदोखि लाइरबा मियामदा लेंगाकना पीबा mateं खंगनदना मतम सांगना लेरकपा अदु हंदक खंगलुबदगी मिपाई होबलु चिंगबा साबा कया यावरे हाइना इसमगी हानगी प्रेसिडेंट एन राजेंद्रो एलियास बोयनंगसी युमनाम खुनौ पुथिबा लाइबुंगदा पांगथोखिबा थामरी चथखरबा टेलरिंग अमदी कटिंग ट्रेनिंग की सर्टिफिकेट यंथोकपगी थौरमदा फोंदोखरे लेबर डिपार्टमेंट की मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर बोर्ड की मखादा नॉर्थ ईस्टर्न बिल्डिंग एंड अदर कंस्ट्रक्शन वर्कर्स यूनियन सिंधुना खुंद्राकपम केंद्र की तोंगान तोंगान मफम तरुक पांगथोखिबा ट्रेनिंग दा माई पाकलबा ट्रेनी सनी हुंबुद्रा दा सर्टिफिकेट यंथोकपगी थौरम अदुदा सेकमाई केंद्र की एमएलए एस डिंगो बीजेपी मणिपुर प्रदेश की हानगी प्रेसिडेंट एस एस शांति कुमार विजन डॉक्यूमेंट के कन्वेनर डॉक्टर आर के रंजन पार्टी असगी चीफ स्पोक्स पर्सन एस टिके नमदे अतै मसक नाइबा मियोय कयासु सरुक याखी राजेंद्र मखा तारादुना खुंद्राकपम केंद्रदा फिसाबी अमदी सिनमी सिंगी लेंगाकना पीबा कानबा सिंग करिसु खंगंदना लाखी हंदकता वर्कर्स यूनियन असिना कोइथि थीरगा फिसाबी सिंगी कार्ड छाबा लंगपीदुना फिसा हनबा अमदी सिनमी सिंगी कार्ड छाबना सिंगबा थबक कया चथरकपदगी केंद्र असगी एमएलए ना मरानाय सेल पुथोकलगा फिसाबी सिंगदा मतेंग पांगबा हौरकले फिसाबी सिंगी कार्ड छागदबदु थुगाइनबा अमुक सिनबा हौरकले हाइना मराल सिखी अपुनबा नुपी लुपना सिंधुना स्टॉप ग्लोबल वार्मिंग प्लांट D3 हाइबा थौरम अमंगासी बिष्णुपुर हौख्रे मथंग थागी तांग कुन फावबा बिष्णुपुर डिस्ट्रिक्ट की मफम सिंगदा उचारा कया थागदौरे ngasi hokdopagi thoramda MLA Govindas Konthokjam Bishnupur gi DC Pawan Yadav SP Jogesh Chandra Haubijam Bishnupur gi Medical Officer NG Jayanta Singh Bishnupur Municipal Council gi Chairperson L Manilaima UCM gi President Sunil Karam amadi apun manu piluk gi President L Pramod Devina maru oiba miyoi sing oina saruk yakhi thoram aduga mari lenana tidim lambi gi mafam singda uchara chahumlom thakhi UCM की प्रेसिडेंट सुनील करामना उतार थारगे हिंगना बहना द्रबदी कानबा फंगलोय सिंगदा उयान थत्पा अमदी लामै थाबना ngasi अयिंग असागी होंगलकलिबा फिबम असि ओहेलकपनी हाइखी Salan thongdalai ba Rima Food Industries na chakhauna saba tongan ba puthokliba potlam kaya ngasi lairik yangbam lekai dalai ba United Youth Club ki sanglen da pangtok patharam amada launch tokre hokdokpagi tharamda Chief Minister gi loinabi nongthombam hiai nu laima Manipur Organic Mission Agency ki Project Director K Devdatta Sharma NSIC की डेप्यूटी मैनेजर एल इबेतम्बी जिला परिषद मेंबर एल ओलन MIDC की चेयरमैन पी लोकेन DIC की जनरल मैनेजर वाई रघुमनीना मरोइबा मियोइसिंग ओइना सरुक याखे रीमा फूड इंडस्ट्रीज की प्रोप्राइटर एल रीमाना चखहावसी मालेमगी मियामना यामना पांबो ओइबेना मसिना मखल कयागी अचापोट पुथोक्तुना मालेमगी कैथेलदा मफम अमा कनबा ngamnaba hotnagani हाइखी थोंजू ग्राम पंचायत की मखादा मणिपुर स्टेट रूरल लाइवलीहुड मिशन लिंखत की बगी अहान बसही फारक पगी थौरम थोंजू फैजालोइतोंग कम्युनिटी हॉल दा पांगथोखरे थौरम अदुदा कैराव बित्रा सीडी ब्लॉक की वीडियो लनजोय थौदाम प्रधान एन कानन मणिपुर स्टेट रूरल लाइवलीहुड मिशन की स्टेट मिशन मैनेजर के एस बॉबी सु सरुक याखी कम्युनिटी इन्वेस्टमेंट फंड लोन की मखादा सेनफम सिंगसु यंथोखी भारत सरकार की लिसिंग अनि कुनिथोय फावदा लौमिसिन की इनकम सरुक अनि हनगदनबगी पांदमदा पाइखतपा थौरांगी सरुक अमोयना ngasi कृषि विज्ञान केंद्र इम्फाल वेस्ट की फार्मर क्लब तरामंगादा फाउ हुन्नबा लौ पेंगनबा अमदि लौ खाउननबा मेसिन सिंग नबार्ड के संथंग मखादा लो कॉस्ट टूल सिजनरगा लौमिसिन की इनकम हनगदहनबा हाइबा प्रोजेक्ट की मखादा फंगनबा मेसिन सिंग सिजनबगी ट्रेनिंग प्रोग्राम अमा ICAR रिसर्च कॉम्प्लेक्स लंफेल पाता पांगथोखरे थौरम अदुदा नबार्ड की मणिपुर रीजन के जनरल मैनेजर PN प्रवीण कुमार एग्रीकल्चर डिपार्टमेंट के ज्वाइंट डायरेक्टर टी हॉलैंड ICAR मणिपुर सेंटर के ज्वाइंट डायरेक्टर डॉक्टर आई मेघाचंद्रना मरुओइबा मियोइसिंग ओइना सरुक याखी अखोई इंडियन नते नमदुना लौसिन खिबा लमदम सिगी निंगतंबा इंडिया दगी अमुक नमदुना लौगने हाइना आइन थिंख्रबा लुप रिपाक न फोंदोरकले लुप असगी एक्टिंग चेयरमैन के एस साथी की चेरोल अमना लमदम असि मनिंग मखा तमना लेरकपा निंगथौपा लंबा लेबाकनी सांख्रबा लंबी असिदा युमलोनबा लेबाक सिंग तोइना लान तौनरबसु सुपनगी लिसिंग अमा चानिपान तरामापल दगी लिसिंग अमा चानिपाल कुंतरुक फावबदा थोखिबा सही तरेट खुंताकपा नतना मिखा पोलक्तबा लेबाकनी
ngasigi pak sauriba asidagi saruk ani henna chaurami hairi zerol asina lamdam asigi masagi council of minister leiduna miyam gi lengak ama leirakhiba tungda ningthau bodachandrabu namduna merger agreement ta sign tawhan khibage puwari gi tangka kaya mayek sengna palle India lengak na lamdam asigi lengak pu India gi citizen oina ubangamdre British na India da tawramba divide and rule aduga chap manana singmi tami miyam amasung awang nongpok ki mafam ayamba da tawre Yalawmi masal gi marakta kanglup ki khuthokna hali haujik amuk lalawlu amada tongsinduna lamdam asigi mamangai degi lejarak laba punbagi saktam thugaina bahotnari sahi lising ani henaning tambagi puwari laba lebak asigi ngamkhai thugaina bahotna ba thoksil leptana chathari thoksil asibu Indian Constitution gi Article 3 amasung mari lena Article singna ngaktuna saugatle lebak ki apunbagi saktam ngak pahaibasi singmi tamigi apunba Tauna lingzel amadi pangal da lairibani Indiana aikhoibu ngakpi senbigani haiba khaluba yade haire Zerol asina makha taraduna ngasige chakhatlaba miyobe khunai asida apangba miyoy kanasu lesilaktre asingba saba miyoy kharagi thausilna laibak asigi hingliba puwaribu nathaiduna puba oithokloi haibasi pripak ki aset pathajabani maram aduna lamdam asigi miyamna karigumba phirep ama laudringai mamangda munna wakhal tawduna ihau amasung lamdam sigi ningtambagi wafamda khurau thangba yaba warep amata laubiganu haire Yumnam Huidrom Tiam Lesang Kongda Ibudau Mini Garden Park ama hangdokpaga loinana utsara kaya marum thakre thorom aduda wangoi kendragi MLA Olu Khoi Khadi and Village Industries Board ki Vice Chairman BJP Manipur Pradesh ki Wangangloi S Tiken ICM ki President L Tompi Saksu saruk yakhi Angang singi hak ki matangda Sahid Madhumangol Foundation na Manipur Commission for Protection of Child Rights MCPCR kusamnaduna awareness program amangasi wangkai ningtem pukri mapal da laiba Manipur Voluntary Health Association gi sanglenda pangthokre thorom da MCPCR gi chairperson Sumati Bala ningthaujam Sahid Madhumangol Foundation gi chairperson S Satyabhama amadi retired district and session judge Salam Imosana Singba miyoi sing saruk yakhi Resource person oina saruk yakibe singna angang singna pangjaba yaba hak singi matangda macha khaina phongdoki retired district and session judge Salam Imosana angang singna crime tawruba matamda kari chairak pigani karamna loinagani amadi makhoi bu semdoknaba kari kari thorang lokhatkani haibagi matangda wafam kaya phongdoki Tapi kabiraga ma kanaro moga moga advice korka masalu punishment piu punishment sei ko digi hebiyati Kaduga, jadi orang ini punishment, dia tahu cara mana punishment sih, mana satu orang macam tu, mana kriminal ni, hari baru cuma pergi taksi mungkin lagi. Thasigi tangkunipal da Lamding Educated Welfare Association amasung United Progressive Club wangjingna mayai kaba chinjak thingnaba khongjang jangsil lubada samaramda miyam changduna phurakpadagi miyoi manga sokle asiguma thodok matungda amuk hana thoaningde haina club anigi members nga phongdokre LEWA gi secretary Sorok Haibam Ojitna mayai kaba chinjak na laksil lakpadagi kannaba lokhalakpa khongthang asida club ki members ni khangna khut tharakpa nungaite matungda asigumba thodok amuhana thoktana ba mari lena basingna yangsil haningi haiki tugaibagi thawong asi yamna ekoi pende ekoi na mi bangi punsida ekoi temsingna ba kaisu leite ekoi na ngasi bobuda pharakpa mida ekoi kanasu complete lakbu kanasu yaude adu asigumba gari amasung mi atamnana ekoi gi etek torupgi thawong asidi yamna club anisina ekoi pende amasung yamna ekoi akan monda kan tawjani Supreme Court ki order matung ina Manipur da thokiba fact encounter singi thodok sing CBI na tigalabasu hanna charge thangat pagi matam yai thokpa pende athuba matam da charge thagatuna maralaiba miyoi sing jairak piu haina conflict widow forum Manipur na taksile Manipur Press Club ta pawmi singa unakiba aduda forum asige convener kongkham ongbi gangarani na English ngani tarani thoidagi mawong sadana sikhibe sing thigat pinaba Supreme Court ta wakatuna lakhibani Supreme Court na thigatna bakhangalakpadagi CBI na lising ani tara manga dagi case khara thigalakhi adubo charge thagalakpagi matam December 18 English ngani tara taret haina lamlaga June gi 19 phawa yai thokre Sahi amada case manga khak thigat patarabadi case lising ama samanga kunipal thigatuna maralaiba miyoi chairak pinaba honabada sahi chahum gi mathakta changlagani athuba matamda thigat piduna achumba wael phanghanbiu haiki sum delay tawgale bima sum thengthak pa sina maram oiraga aikoi punsi je tangdu leita phang khangre CBI na human rights commission loina na
नुसीबीदुना केसे अतुब मतमदा अखोगी फंगफम थोप जस्टिस सिंगसे फंगनबिना होनबियु तंगु लेत्रादबा शांति फंगद्रबा अवा नुंगाई सरुक फंगद्रबा मिनोक फंगद्रबा अखोगी मिलु पिरांग कंगद्रबा अखोगी युंगी नुपीसिंग इमुंगसिंग आंगांगसिंगसे सिदा फंगफम थोप जस्टिस फंगफम थोप हक अथुबमदा पिबियु हाइना नुरुक्सबा असे अखोई सीबीआई यमफमदा अखोई थमजरी Amarom the Youth Forum for Protection of Human Rights na ngasi numidang kanglagi nongsup thangba hojangda candle thanduna protest tawkre aikoi achumba pami athubada fact encounter gi case CBI na loisilo habana singba kholau kaya sulauki khongjang asigi matangda forum gi secretary takhel chambam Sadish Kumar na hauzik fact encounter gi thijinba lakleba CBI gi timna athubada maraleba sing chairak pinaba thabak paikhatlu Manipur gi Armed Forces Special Powers Act lokthokduna miyam ingsik na lehelu haiki Jeribasi lagi draba singi thawai mirian amadi imung manung awana tahorba singi mapam desu moi justice pangan bi waina tawjabani aduga awang pok labdabda amadi India pumada apaspa thamni mapam sing amadi Manipur gi apaspa lokthok piu haina koi naham me amna man tawjab Integrated Rural Management Association Sinduna State Level Workshop on Gender Mainstreaming asi Classic Grande da pangthokre Association gi Secretary Helam Haukipna asigumba khana nainaba asina gender gi issue asi kharadang oirabasu phagathan mangamlagani haiki Manipur State Commission for Women na National Commission for Women gi mijeng makhada Kangpokpi Women Union amasung Kangpokpi Women Welfare Organization nga kusanaduna Legal Awareness Program DC Office Complex Kangpokpi Multipurpose Hall da pangthokre hogdopagi thoramda Social Welfare Minister Nemcha Kipgen Manipur State Commission gi Chairperson Dr. K Sobita DC Kangpokpi Dr. Rangita Bali Waikhom Commission gi member Nilima Ranjita Golmai amadi Dr. Farida Sahasu saruk yakki Minister Nemcha Kipgen na nupi singi right sing pangnana bagi damak asigumba awareness sing mafam kudingda pangtokpatangai fade haiki Disaster Management Institute Relief and Disaster Management Department na District Administration Thawbal ga kusamnaduna Disaster Management ki matangda nomagi oba awareness generation program ama Thawbal DC Complex talaiba counting hall da pangthokre thorom aduda Thawbal DC S Rosita SDO W Gitanjalina maru oba miyoi sing oina saruk yakki State Disaster Response Force ki team officer W Achauba amadi training officer Namita Tongram na disaster thorakpa matamda kari jaksal thawrang lokatkani haibadu miyamda khanghanki State Disaster Response Force ki volunteers na karam na asokpa singda first aid pigadagi haibadu miyamda khanghanki Disaster ki sem sabada local ki civil body organization amasung NGO singi capacity building ama ngasi PRDA ki conference hall pangthokre Thoram asi humanitarian assistance for flood affected communities in Northeast India ki makhada Oxfam ki mateng aloina na PRDA na sinbani Taran ithoi suba NDRF ki team amana Nambol El Sanoi College da mi kanbagi demonstration ama pangthokre thoram aduda college ki principal amadi mahairoi singsu saruk yakki Rongmai Naga Baptist Association Langol Tarung amadi Azim Premje Philanthropic Initiative Bangalore ki makhada Plan and Hills Development Organization ithai kunong na sinduna agroecological approach ke loina na Manipur gi sothana lairi balawmi singi phibam phakadana bagi matangda awareness thorama ama ithai kunong da pangthokre thorama duda KBK Ulaugi Sep Technical Officer Bandana Ningombam Sub Deputy Agriculture Officer U Somarendro Organization ki Secretary Somokanta Susaruk yakhi Laumi Singda Soil Health Card Singsu Yentoki CBSE na lauba class 10 gi examination da Uttarakhand region gi oina ani suba position tarakraba Thawbal Mela ground gi panthoiba akoizam opagi thoram ama Annapur School Thawbal da pangthokre thoram aduda school gi chairman S Mangol Zau principal K Bhagya Chandra assistant headmaster A Kiran Birsu saruk yaki Prajagi convener Irendro Laisonbam condition amata yaudana thadokadabani haina reformist students pranna kaithel pambi ima singaloina na kwa kaithel bazar da wakat mifam sathakre mitopta yum sandokpa lamyon ba leplasi athuba matamda yalomi kannaba bill pass tawduna ek onto o haiba kholaw kaya lawki Khoirambangi temporary markets license paidana phamba dukan sing IMC amadi Imphal West Police na drive sathaduna license paidam dabasing thonglol hankre IMC ki Assistant Municipal Commissioner KSS Gyanendra na IMC na konba mafam sing da phamle dukan sing mawong sumna license paiduna phambiyu haiki
गनी ना कोई हान ऑलरेडी हाबजग्रबनी अदु हारिबा फेब्रुवारी थादुदगी हारगदि ngasi हौजि मे लोइदोरे अदुना अखोई मादु ममांग दो कोई आलू गलीदा अदु पौना बाजार दा कैदा तौगिबा लेखरे अदुजु म्याम अदुम खंबिरमनी खंगदबा लेरगजु अखोई खंजन बिरो अदुगा याम थुना लौनबा होनबियु आना अखोई आईएमसी की तरफ दगी अखोई शॉपकीपर्स अखोई दुकान फंबिरि बिसिनाव अपील तौजे DM University maming khakta leibagi mahuta University ama oibagi lefam thokpa infrastructure faculty amadi PG course sing hangat hanaba Manipur government ta khangalaba su tabi drabadi June amadagi degree course ki form tharagani haribasi Joint Students Forum DM College of Arts Science amadi Commerce na thingjilagani haire Ask Students Union gi office ta pangthokpa pawgami pham amada Union gi convener A Vikasna me kuntra pawbagi manungda khanganba haijaraba fawada tabi dabana form thabagi thabak thingjinaba firep laubani haike Government positive over response amana pibiraktabana maram moraga handaki lakliba June 1 dagi Bachelor of Degree gi anoba graduation tobagi form thar gani admission process hawragani haibagi akogi official notice holeiba si mato akogi hariba pandam ase fangdri fawbada pungthin thingjanjargani haina Joint Student Forum gi maike dagi thamjari amasung government officials university asigi mari lenaba government official khudimak DM college ahum asida changba thingjanjargani District Health Society Tamenglong na sinduna intensified diarrhea control fortnight program nga sidagi district headquarters ta hokre hagdopagi thoramda DC Rabinder Singh CMO Dr. Sambogol Maisu saruk yaki World No Tobacco Day thoram non communicable disease cell Tamenglong na sinduna Eclabia models ko Tamenglong da nga si pangthokre thoram gi sarugama oina tobacco na heart disease haibasida mahirui singila ekpa sangdam na basu pangthokhe Hidang mana sisinadana ba mahiroi amasung oza singna punna wasak lauminaki Sandel gi Zafo Bazar da matam hela baca na thaknaba polam singyaw na hidakaya anal naga Students Union Sandel na drive sathaduna phagat kre phagalaba polam sing miya mamangda hidok tuna manghan kre Nungba Government Junior High School gi phibam ngasi DC none Warsang Additional Director Education Hills Joel na yangsin kre Nungba Subdivision Joint Action Committee amadi Nungba Subdivision gi mihut singyawna mahiroi singapun na mifam amasu pangthoke Chief Minister na mapung phaba Higher Secondary ama ohengani haina thajaba piramba adu thabak oina onthokpina ba mahiroi singi maikaidagi memorandum ama DC da pisinke DC na school aski mapung phaba report ama governmental ankatuna demand sing athuba matamda phangana bahon agani haiki Imphal East Commando ngasi Andro Parking da thiba humbagi thabak chathakre DSP Commando Robinson Khamnam amasung OC Commando Imphal East Inspector B Lunthang Wi-Fi na lusingduna chathakiba thiba humba aduda mioi chama kunlom mafamduda verification chathaki adubu mifa mipundi yaukide haire MSU amasung kadana sinduna leptana chatharak liba mayai ka bachinja ki mayokta punna lepminna ba academic campaign Kamjong district ki Kasom subdivision ki manung sana laiba Hills Academy Kamlan khunda pangthokre thoromaduda school asigi principal Prangtho Singh kada ki president in charge H Priyo Kumar amasung MSU Thawal district committee ki president and thongamba su saruk yaki kada ki vice president and Doran secretary general Dipanjin Ingthaujam amasung secretary finance Git Chandra Mangang na resource person oina wangang ki Sunu Sipai Farmers Club na sinduna thasigi kontaretagi satharakli ba ahanba state level iru hai kumhai watermelon festival hayang losilagani Sunu Sipai Bazar da stall yangkai mathoina festival asida saruk yari ngasi festival asigi athoi ahengi damak expert singna yangsin kre ngasi gi thorom aduda veterinary officer Thanga M Rajamohan horticulture officer O Kumar Phubala Gram Panchayat ki ward member Singh agriculture officer Enaba Chandra amasung SS Joydebasu saruk yaki Nupigi ikai khumnaba manghanba lepu ikai khumnaba manghanbada chenaba sing sibigi chairak piu haiba pauzel galoina na tha amasupna awangnong pocket state singda cycle gi khongsat ama chatnabagi damak ngasi kangladagi lam thakre masagi chahi humudrani thoi suraba sagolban thangapat aroibada laiba kaithelakpam budana cycle thauduna chatkadabani Rally asi Organization for India Women Against Crime Kansipurna sinduna pangthokpani panbaya badi organization asina chahi asigi April thada national gi thakta ingobi singthamna Imphal dagi Delhi fawba chatkre aduga May thadana Nandaibam Tompokna state ki thakta Manipur sinthungna khongna rally chatkre handak North East ki thakta ahal oiraba budana cycle rally chatpani
Chokhat Taurang Loop Sagolban Tera Lokhamlera ki Ahanba Foundation Dega Mari Lenana Mongsangai de Leba All As Home da Sana Thakna ba Potlam Kaya Mateng Pangkre Hauzik Sana Bagi Pau Amuk Pangbigani United Veteran Football Association Manipur na sinba RKFD Sangai Trophy Veteran Championship lisingani taranipal gi Code of Conduct tournament asida yauribe team na atopa tournament ama yawa yaroi haiba wafam semdok trabadi ahum suba Sangai Trophy da United Veteran Sports Association Lilong Sajing saruk yaroi haide ngasi Manipur Press Club da pangthokpa pamisinga unabada association gi president TS Biswanath na haujik chathariba second Sangai Trophy da association gi team su saruk yaduna May kuntarukta FC Imphal ga quarter final sanagadabani adubo tournament asigi nauna semba Code of Conduct na Sangai Trophy saruk yariba association gi team na kunsuba challenge cup da saruk yarubagi damak Sangai Trophy da sanaroi haibadagi FC Imphal da quarter final sanagadaba adu saruk yakidabani haiki sanaroi anang singsida कोई सम इंस्पिरेशन पीबनी मधक् पोथागेना सूम नुंगाई से मैं पुलगा बोल सानरगा सूम पोथाबोy करी बोy सूम सानबनी सानरदी यारोगी सूम कई तरह मधुगुब मोगी कोड ऑफ कंडक्ट मथंगी लाकदोरी अहुमलक सूब सिंबद कोड ऑफ कंडक्ट खतंग सेमदोहनिंग हाइतारे Handak ta Jharkhand na pangthokiba ahanba Indian Mountaineering Foundation IMF All India Sports Climbing Speed Competition da national record thugai bangam khraba maibam singkhai nganba international climber bo taramna okpagi thoram ama Manipur Sport Climbing Association na sinduna pangthokre singkhai nganba thangal barzar da leba maibam kumi haibagi machanupani mahak hana national record thamlamba Bharat Pereira gi minute 3 second yankai mapanda meter taramanga wangba wal kakhiba adu minute 3 second tara da kaduna no record thamkibani panbaya badi singkhai nganba lagliba August 19 lagi September ani fawba Indonesia te pangthokariba Asian Games ta saruk yaruna bagidamak hana khan khrabani loinana hauji New Delhi da laiba Indian Mountaineering Foundation Complex ta akan mamawangda training satharibani Imphal West District Football Association ki mijeng makada pangthokadaba First Division League Football Tournament ke team sembagi damak trial selection ama lakliba June gi tang ani amadi ahum da pangthoklagani saruk yanibek singna Southern Imphal Cultural Organization Siko gi ground da laknaba khanghale Social Development Athletic Union Texam na sinduna team kunmari na saruk yaduna Texam High School ground da sathariba ahanba SDAU trophy gi ngasi sanakiba match da AAFC angthana G4 Hairok Bibu Panjal mari ahum da maithiba pikre atopa match amada takwa tenthana UFO Texam bo Panjal ani sinoda maithiba pikre amaromda FC lamjau amadi 7 star sapam goal amamam chanaduna draw chatkre aduga Wangoi FC laktabadagi langtabal FC da walkover pikre Satliba sahi asigi July kuntaruktagi kunmapan fawba Kerala State Association Powerlifting na Kazikot District Powerlifting Association ga punna kusna duna pangthokadawriba National Masters Men and Women Powerlifting Championship ta saruk yaruna ba Master Lifter singi trial selection ama lakliba June gi tang ahum da pangthoklagani trial selection asi PBBPTC elangbam laikagi ibudo panganba community hall da pangthokani saruk yaningba singna akopa marol Powerlifting Association dagi khanglaba yagani haide Hauzik makata basana bagi pausing boya ning thauzam dagi amuk pangbigani Alamen Lilongna YWC Wangkhembo maitiba piduna Thawal District T20 Cricket Tournament ki champion oikre Manipur Cricket Association ki miyang makhada Thawal District Cricket Association na sinduna thasi ki tang kun manga tagi team manga na saruk yaduna luang sangbam gi luang popa cricket stadium da satharkhiba Thawal District T20 Cricket Tournament ngasi loisan kre Loisan bagi thoramda Lieutenant Colonel Muhammad Said Khan, Assistant Professor MD Sadiqur Rahman, Lilong Sports Association ki Treasurer Alhaz Muhammad Hussain Amadi, IIE Guwahati ki Project Officer Waramba MD Anwar Hussaina thorama pusing oiki.
Satarkipa tournament asigi ngasi sankipa riba match ta Alamin Lilongna WYC Wangkembu ranni phuda maitibu piduna champion oikibani. Match asida mai pakiba Alamin Lilongna tos ngamduna ahanba batting tokibada apibo over kunda wicket tare turaga ran chamaga kuntra manga lauki. Masigi pakumda anisu batting tokiba WYC Wangkemna over kunda wicket loina turaga ran mariputra manga khagdawduna match asi maiti kibani. Ngasi sanakiba match asida Alamin Lilongki sanaroi MD nausatna wicket mari amadi ran mapal lauduna man of the match takre. Satarkiba tournament asida Alamin Lilongki sanaroi nausatna wicket taromdoi lauduna highest wicket taker gi mana taki. Tim asigi sanaroi MD Samirina ransa magamari putarok amadi wicket taret lauduna man of the series gi mana lauki. Kules captain of the tournament ki manana WYC Wangkem gi mangina takre. Winner amadi runners up takiba team singda thauram mapus singna trophy amadi sel gi mana piduna puning thawatki. Edo committee says Manipur na sinduna Academy of Basic says ABC Udipo Quesnam Lekada S group categories says selection tournament hokre. Sahi tare taromdoi amadi tara manga makagi nupa macha amadi nupi macha ses hanroi taranipan saru yaduna mathang thagi jun gitang ani phawba pangthokadoriba tournament asigi ngasi hawtopagi thoramda Edo committee says Manipur gi S Mangizau committee asigi member Ais Bhupen Kumar RK Sanajawba amadi Ais Jogendrona thoram mapusing oike ngasi ahubun mita guru aribam Aerosmith Sharma Lal Haiba Leitongbam Nungsi Thoi Ngairangbam Dayananda Thogdam, Zeles Thogdam, Thogchom Karuna, Oditi Sanasam, Thogchom Lansian Bamadi, Thogchom Abungo Thoi Mai Paktuna Anishuba round Sankre. Manipur football masana hena sakol hanbada asomating oinabagi pandamda All India Football Federation gi miyang makhada Thamiban Athletic Union Thamiban Sinduna tha asigi tang taramapaldagi union asigi grounda sahi tarukta Nepal mapaldagi tarani thoyamadi tarahomdoi taramari gi category ahum thokna khaidotuna tha taruki oiba grassroots football development program pangthokli. Pikliba angang Manipur ni thoiromda AFC B license holder TIS Tomba grassroots leader CIS Ravi Shankar TIS Sibadatana football masanagi tongan ba skill sing tambi takpiri. Pangthokliba program asiga mari lainana coach TIS Tombana angang singna masana asi haihanbada garjan singi sarba thongdang lei haiki. Mai ngasagi fundamental mayam se tamukpa matam sida angang sida mama pa singsina hangbiba kari tawri ngasigi program kai tawri adu di hore angang sida ningsing akanda ma se mama pa na natraga ojana harpa tawkan sanara kanda di magi ngasagi se akoina sanabada magi program se akoina hata khiba mayam do sanaba matam sida ngasagi post pass ni khangde high drive ni khangde low drive ni khangde lairiba scheme mayam je ojana tamakpada training bu haire adagi discipline passing mayam je edi khangde coordination kaya mayam je hairaga di ngasai post sida mama pana khitang han Amaromda development program asi Thasi tang mari dagi TIS Birasendra Singh Football Academy tabung khongsu sahi taruk tagi tara mathoi dagi tara humdoi tara mari tara manga madi tara turuk tagi tara nipan phawbagi category mari gi pikliba angang samaga humbutara ni thoida AFC C license holder and Uttam S Somorjit grassroots leader A Lokendrona masana si haitoi singthoinaba masana si haitoi singthongnaba grassroots ki scientific weba skill sing tambi takpiri leptana pangthokkatoriba program asigi manungda AFC A license holder P Renedina pigliba angang singa sanaba skill sing tambi takpigani haiki aina matang phangbasida anytime free aina khra free oibasida aina Manipur hek lak matamda ai cycle serau da kona da chalaga ai adum practice aina isagi training program angang sida free da pijai aduga hajiksu sida tabum khokta coach tum ga pulaga numin mangani sura aina tawri sa numin mangani ga tawgini admain tawna sigi 15 days ki camp sida si 15 days ki camp haraga loisan manate si matung dai continuous khoi sida Manipur tawri se grassroots phajana tawwe haraga tha ani khak sanaga tha tara sanadabagi problem do lehendana ba at least whole year after year chatna school hai jaina hangtok sagi han khanjaban Manipur da 7 pace an halu haiduna JCM to gamadi MGO na sangchilapa khongjang support tawraduna Youth Person Sports Department gi employee singna department asigi complex da wakan mipam chathakre khongjang asida saru yakiba Youth Person Sports Employee Association gi secretary CI Stage Kumar na sangchiliba khongjang asiga mari lenana JAC gi active member sing phanaba warren issue toribasi khudakta hantokpiduna Manipur da 7 pace an hanbiu haiki
डिपार्टमेंट की एम्प्लॉइज मैम खोजंग चंखिंजरीबसी अथुब मणिपुर सरकार मियंग चंबीदना अथुब 7 PSC पीबीदना एम्प्लॉइज की हक पीनबी अपील तरफ तौजगे लोसलपद मणिपुर सरकार अथुब 7 PSC पीनबी वफम सिमतंग स्पोर्ट्स डिपार्टमेंट माइकेदी All Manipur Football Association gi miyang makhada District Sports Association Kakching na sinduna tha asigi tang 22 dagi team mangana saruk yaduna association asigi ground sathariba anisuba KSH Trikrendra Singh Memorial Under 13 Boys 11 Invitation Football Tournament ki ngasi chanaki ba ahan ba match ta Sau Kakching amadi JA Kakching goal amamam chanaduna draw satkre anisuba match ki chanaki bada DYA Ilang Khangpopina UBSA Mantakpu goal manga sinoda maitiba piki satarki ba league asida DYA Ilang Khangpopina match mari sanaba loikibada point taranithoi phangduna ahanba UBSA Mantakna match mari sanaba loikibada point mapal phangduna anisuba Sau Kakchingna match mari sanaba loikibada point mari JA Kakchingna match mari sanaba loikibada point ani amadi SWC Kairakna match mari sanaba loikibada point amakak phangki Saturday League asigi ahanba semi-final match ta DYA Ilang Khangpopi amadi SAO Kakchinga sanagani ani suba semi-final match ta UBSA Mantak amadi JA Kakchinga sanaragani All Poiro Khongjin United Club Organization na sinduna tha asigi tang kunteretagi team tarahumdoi na gurmari thongna khaidoktuna organization asigi ground sathariba taruk suba TH Syam Kumar Invitation Cash Prize Football Tournament ki ngasi sanakiba match ta Apuko Timbi Poiro Khongjin na LLP ke Lembakul Leisamlok Poiro Kamrangbu goal ama sinoda maitiba pikre Thagasri boyai hojik makhata na ngasi nomagi oikhiba inga sagi pau amuk phangbigani Directorate of Environment ki phangkhiba ngasi oikhiba inga samadi nujugi pauda khwaidigi sakhiba Celsius degree 32.63 khwaidigi ingba Celsius degree 13.4 Nuksita yawa ising menelgi sang maximum da sada marputra nipal dasmik humputra matoi minimum da sada yang kai mari dasmik marpunipal oiki ngasi ki nong suki bagi sang taramari dasmik suino mari millimeter ni Hausik aroy pada maru oiba pau amok Government employees singi thabak lepagi khongjang essential services su yauragani haide Drug and Vaccine Distribution Management System Health Minister L. Jantakumar ngasi launch tawkre BJP ne center da sarkar bairak khudingi Manipur da pamdaba thokdok hekta thokali haina hanugi Chief Minister Okram Ibobina maral sikre amadi Law unariba mafam ngak senduna thamnaba di Manipur Conservation of Paddyland and Wetland Act lisingani taramari semnabasu miyoi kayana yum amadi chakona singba kaya sagalakpadi leptre ngasigi oina di ISTB na pizaba Manipuri pau matang sadalo sinjari miyeng tabiri ba pumna maku amuka hana kurumjari